Kokomagi convener Khuraizam Athobana Luchingba team Mamana IDP Sing Committee ga punna Laimaram Waroi Ching Laikai Kun Hanjunbagi Thabak Sing Yengsin Kre Hariba Yengsin Kongchat Aduda Waroi Chingi local leaders Singa punna Yum da Changwin Aduna Yengsin Ki Loinana Yamna Fibam Sokpa Yum Singi report Lokotpaga Loinana Manipur Langaki Maikai Digi Paikalagliba Thabak Thorom Sing Asi Kupna Khana Minaduna Hena Mapum Fahan Nabagi Damakta Watana Kre Kongchat aduga mari leinana Kokomigi convener Khuraizam Athobana Fongdokhibada Mafam aduda leiramba Yum Sing Anambana Fibam Chadre Yum Leitaba Fawba Yaure Madu Akaknaba Senfam Karana Yum Mama Oinas Panba Yaroi Maramaduna Survey Ema Chatuna Changadaba Senfam Sing Khangdokpa Gitangai Fadaba Lay Maramaduna Lengakna Chap Chaba Kongthang Lokotuna IDP gi Mahut Sing Yauna Kanan Khanan Nainaduna Khunja Sing Yaifana Batobiu Haina Appeal Tauragli Hari mafam sida akhona yengjaba matamda hoje yumgi maruina phibam soba chahi ani makhai chahi ahum changjala yum singna matam sangna nunggang chairaga leirubagi ayamba yum singse hanasu paka yum chek yum oidabanina madugi phibam sokpa mayam asi semjan sajanna honabada changadoriba senfam asi hoje lemnariba senfam aduna semjan bada song oithoroidaba maruina jinga amadi phalang kari kara loinak ningai ba aduga Pumtu tu kraba yum leitadana jingagi pakhan noina khallaga madaida khoi yum moina lelaga leiba yumpham mayam ama hoji yumpham tare nipan khoi chatana khoi cha chal yauruga chatlaga khoi punna yengminarure ana haiba mafam sing asi khoi Bishnupur district ki oina sem riba resettlement and rehabilitation committee ki khoi responsible khoi ki convener chairman singna mafam sing asi individual and assessment tok de aroi masi khoi generalize toroga yumna humfuga tare nipan leibudu akhoi punamaki oina akhoi lupa lising asu pirani hana hairaga admaina tem thoga tawba yabagi phibam da leite yumgi khongul pura mangraba pura pakthakraba jaga me am yauri hairiba sing adu nauna yum ama saada changadoriba madugi charapa minimum estimate ama di hot tabi aroi madu hona nabagi survey tawbusi am tangai phadena khali aduna Bishnupur district ki leiriba resettlement ki committee na madugi survey du athubada tawnana bohona bio du mari lena ba report ekhoina phangjariba ground की report सिंह से यूफम होरगा सो एकोई की माइके देगी सो एकोई proposal एकोई letter में एकोई submit तो जगनी